NH37 security escort matik chana thamnaba taksilakre. Imphal Jiribam Lambida Cheliba drivers sing amasung passengers sing na mari lainaba authorities sing da New Kaithal Manbi amasung nonegi marakta civil vehicles singidamal regular security escort ama thambina batak silakre. Haudik oiriba Manipur gi law and order gi phibam gi manungda shafaba amata laitaba asina maram oiraga National Highway lambi asida matik chana security sing thambina ba phongdoragle. Ngasi Tamenglong nungba none amasung Jiribam tamna chatkadaba gari mayam ama ayuktagi New Kaithal Manbida palaga laiki maramdi numit asigi security escort amata laiti haiduna gari sing amata chathankide asigumba thaudok asina lambi asida chatliba miyambu nungaitaba amadi lamsangda gari thauduna miyamgi nongmagi changba polam kaya puthok puchin tawriba driver singda awaba pibada natana wakhal nungai hande amasung lambi phataba kaya asina gari thawbadasu khudong chadaba kaya mayongnari hairi. Social media gi Aranba Pao dagi senapati da Erang Thokkhre. Social media da sandorakba Aranba Pao na maram oiraga senapati district headquarter da khunja singna Erang Thokkhre. Assam Rifles ki yauna gari ani amasung waiting set ama amangata Thokkhre. Pao sigi matung ina ngarang numidang pung 8 lom tabada Oklong Village ki Hutrong Bridge manakda Assam Rifles amasung Naga Army gi marakta chauna ungkhanare khothongna ba yabagi phibamda lakle maram aduna miyamna senapati traffic point ta chapchaba thabak lokhanaba message ama sandoraki hairi maduna maram oiraga senapati district headquarter manakta laiba Assam Rifles company operating base ta miyam thomjilaktuna Oklong area dagi Assam Rifles Loukhtkhre haina Erang hauraki Maduda khoisaunaraba miyam company adugi mamangda khamduna laiba alto car ama mai thadokhe makhatana Assam Rifles ki 407 Canter amasu mathak makha onthoki aduga Assam Rifles ki Bolero camper ama mai thadokhe makhatana mafam aduga nakna laiba waiting set amasu amangata thokanke army gi source amagi matung ina Assam Rifles na ngarang ayuk Oklong amasung Muikui Longdi haiba mafam singda akaknaba pau ama phangbadagi operation chathake operation aduda miyoi ahum phagatki tungda miyoi sing adu village chairman yauna khunja singna verify tawbadagi thadokhrabani hairi miyamna company operating base mamangda miyamna Erang haurakiba aduda Assam Rifles ki maikedagi thoidokba action amada lokhatkide personnel sing adu kem manungda adu mangleiki ke manungda nungna thomjilaklaba phawbada force amata sijinakide maduda natana makhoigi mamangda army gi gari mai tharaba adu phawbada pamdaba thodok thoktanabagi damak tumina leikhi hairi tungda Erang adu lakshinba ngamki asopan amata yaukide hairi tangdu laitadaba phibam asigi waroisin piyu haiduna dabi Twkhre ngasi ayuk pung 12 makhaidagi nungthil pung 2 phawba Ibudau Pakhangba Community Hall Usiwa Mamang Laikai Malmapal Usiwa Kabui Women Association Usiwa Maira Paibi Hayel Maira Paibi Golden Pillar Club GPC Usiwa Mamang Laikai gi thaupuba sing Hayel Youth Popular Club ki thaupuba sing na amuko poirei leimarol amowo bha kohar amadi MSF luk manga gi mideng makhada sinlangduna Housing Manipur gi oiriba tangdu laitadriba phibam asigi waroisin piyu haiduna sit in protest Thokkhre India gi lanmina sengatpa khune ki lanmina terrorism gi thawong chathaduna misamiyam gi lantum mihan mipun yumai than ba khudakta lephalu haiba banner gi makhada chathakiba sit in protest aduda amowo bahagi advisor Y Kunjarani amuko gi secretary organization Laisram Krishna Chandra Kohar amadi poirei leimarol maira paibi apunba Manipur gi secretary general TH apabina wangangkhe Housing Manipur gi oiriba phibam asida India lengangna lauriba thaudang asi karino sanglaba matam asida thokliba tamthiraba thaudok asigi waroisin oibagi mahut hena dum amagi mathangda ama loiba nairoidaba amagum miyambu chamamna handuna thamle tungkoiba waroisin pinaba Laingaki mathau tawdre hena dum leptana akitujungba thaudok kaya thoragli thaudok sing asina mayek singna takli madudi matam chupada kanglu masel khana handuna adumak thamnaba khune ki lanmi semduna thawoina sinbane phibam asina miyambu
ꯅꯨꯡꯅꯥꯡ ꯍꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯕꯤꯔꯤ꯫ ꯁꯨ ꯑꯃꯗꯤ ꯅꯟꯁꯨꯁꯤꯡꯕꯨ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ꯫ ꯃꯈꯣꯏꯕꯨ ꯃꯅꯤꯡ ꯇꯧꯍꯟꯗꯨꯅ ꯇꯦꯔꯤꯁꯀꯤ ꯊꯧꯑꯣꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯂꯛꯂꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯈꯥꯏꯕꯨꯡ ꯊꯝꯅꯕ ꯍꯣꯠꯅꯔꯦ꯫ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ, ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ, ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯈꯤ꯫